Iramdam asigi ahal lamanna mamangaida libiramba amadi takpiramba phungawari kaya ngasisu adumak sonari. Adubu matam adugi ahal lamanna libiramba phungawari kaya adu ngasigi haugalakliba angangsingna taba amadi wari libagi mami adu ukidabana ngasi nahaunana hairiba phungawari kaya adu Pupu Folk TV na cartoon animation story film da puthoroktuna miyamda yenghanba amadi taba phanghanbiri. Pupu Folk TV asi maru oina thaudang lobiriba Atom Santi Singh chahi Nifuganithoi leifamna Yurembam mahak asi ojagi simfamda chahi taraga manga experience leiraba amadi filmmaking, videography, editing, visual effects da khang haibata natana hiram kayada su khang hairaba misak amani. Loinana mahaki makhada animation research course tauraba matung Roses Ketrimayum leifamna Yurembam mahak asisu yamna talent oiba khaknatana art ki hiram kayada su award phangkraba miyoi amani. Ashumna Atom Santi Singh amadi Roses Ketrimayumna Pupu Folk TV asi 2013 da hogdokhi. Makoi anina matau karamna hiram asida khongdarakibano haibadu miyanga punna khangminasi. Impact TV bu thawai tana miyeng tabiriba khwai punopu ahanba maktada ranina melbamna taram okchobga loinana khurumjari ngasi Khangminashi Manipur hariba thoromasida akoina puduna lakchariba miyoi asi Atom Santi Singh amadi Roses makhoi singna hauze yamna trend oriba iramdam asida angang singna pamnariba channel ama oriba Pupu Folk TV hariba asini matau karamna Pupu Folk TV channel asi hanglakhibano haibadu akoi punna khangminasi. Ahanba maktada akoigi Atom Santi Singh amadi Roses putaram nokchari. Thank you ma'am khurumjari. Aina ahanbada khangjaningi basi akoigi Pupu Folk TV channel asi hangdikanda matau karamna akoigi sigi wakhalon sing asi laaga akoigi channel asi hangibano aduga story animation gi wakhalon asi karam kamai toroga lakhibano haibadu ahanbada thambi. Hoi, asi akoigi Impact TV gi channel mayam lakpiduna khmai sanghak wari watai saw phongjabase yamna akoigi yam nungaije. Asi chorok history amakha haijabata gadi akoigi hana akoigi mamangaida akoigi kana ibubok haitare akoigi ibubok se leiringe matamda akoigi phonga wari mayam di libiramba adu akoigi digital format haitare akoigi sam kanogumba di akoi Manipur gi na yengbada khara maming chatpa khara akoigi oza bomenjo gi kano akoigi kawi koibugumba di puthokre ko sinata ba to akoigi folk tale da digital on documentation to yaba haijabata si se akoi thoina udabadagi akoigi aishana pa akoi Roses siga aiga smain taraga akoi digital form da akoina ngamba skill akoina live skill se sinar kana smain digital format ta on thuo kana akoi folk tale se puthoksena sum adagi dum hawgibane dum haijabata re da amain tor wakhalon si lang puthokibane ba adubo khoina khangjabada khogi Pupu Folk Tale na hana lerami ko adu Pupu Folk Tale si karamba chahida hodokhibano sigi matang da haipetang wari matem tangbibi hoi khogi hawbudi exact khogi YouTube channel hangba se 2000 khoi 17 da budi hangba officially hangba ko the 17 sigi mamang sita khogi kanoda koina animation shema ganda akogi dum Manipur gi khara dum cassette distribution tawba akogi agency hai tare moi khusam naraga na koi matam khara cassette je koi thadome cassette thada matung da sum akoina animation da changba matam lever siga moi khoi gi katang moina pet tawba hai tare ko moi je pi de have na tab ko katang marakta katang imbalance kha lakpa de koina smai to just City labors the pong mange, my daughter Nakamatam Potara, and almost 6-7 months go, Tabuki Sudan lay, the kind of tongue up.
ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯕꯨꯂꯨꯅ ꯑꯩꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯑꯉꯥꯡ ꯏꯅꯥꯎꯁꯤꯡꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯈꯣꯠꯇ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯋꯥꯔꯤ ꯁꯥꯔꯛꯄꯗꯤ ꯑꯗꯨꯗꯤ ꯁꯨꯝ ꯂꯛ ꯌꯦꯡꯉꯁꯤꯅ ꯌꯨꯇ꯭ꯌꯨꯕꯁꯦ 2000 ꯍꯧꯕꯗꯤ ꯀꯩꯅꯣ 17ꯁꯤꯒꯤ ꯑꯍꯧꯕꯗ ꯍꯥꯏꯇꯥꯔꯦ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯆꯦꯅꯦꯜ ꯑꯃꯈꯛ ꯂꯣꯟꯆ ꯇꯧꯋꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯣꯂꯤꯁꯤ ꯒꯥꯏꯗꯂꯥꯏꯟ ꯃꯌꯥꯝꯁꯦ ꯑꯝꯇ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯤ ꯍꯥꯞꯅꯩ ꯄꯪꯍꯥꯞ ꯍꯥꯞꯄ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 5,000-6,000 ꯁꯕꯁꯀ꯭ꯔꯥꯏꯕꯒꯨꯝꯕ ꯒꯦꯟ ꯇꯧꯔꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯊꯛꯇ ꯀꯛꯊꯠꯈꯤꯕ ꯑꯗꯩ ꯀꯃꯥꯏꯅ ꯀꯩꯅꯣꯁꯨ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯑꯃꯨꯛ ꯅꯧꯅ ꯍꯥꯡꯉꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯦꯝ ꯀꯦꯁꯇ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯂꯛ ꯌꯦꯡꯉꯁꯤꯅ ꯊꯥ 3 ꯁꯨꯕꯗ ꯍꯥꯡꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯤ ꯈꯔ ꯀꯩꯅꯣ ꯌꯦꯡꯉꯦ ꯄꯣꯂꯤꯁꯤ ꯒꯥꯏꯗꯂꯥꯏꯟꯁ ꯈꯔ ꯌꯦꯡ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯀꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯄꯥ ꯏꯄꯨꯒꯤ 3ꯂꯛ ꯁꯨꯕ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 12 ꯁꯤꯗ ꯆꯦꯅꯦꯜꯁꯦ ꯂꯣꯟꯆ ꯇꯧꯈꯤꯕꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜꯁꯦ ꯑꯁꯤꯅꯤ ꯍꯣꯏ ꯃꯇꯝꯗ ꯕꯨꯕꯣꯛ ꯐꯣꯛ ꯇꯦꯜ ꯍꯥꯏꯅꯀꯣ ꯐꯣꯛ ꯇꯦꯜ ꯍꯥꯏꯅ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯄꯨꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇꯪ ꯄꯟꯕꯤꯔꯝꯃꯨ ꯍꯣꯏ ꯑꯍꯥꯟꯕ ꯄꯨꯊꯣꯛꯄꯁꯦ ꯍꯣꯏ ꯁꯤꯒꯤ ꯃꯃꯥꯡꯗꯕꯨꯗꯤ ꯑꯩꯈꯣꯏ ꯔꯣꯖꯦꯁ ꯈꯣꯏꯅꯤꯅ ꯔꯣꯖꯦꯁ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯇꯞꯇꯥꯁꯦ ꯌꯥꯝ ꯇꯥꯔꯒꯦꯠ ꯇꯧꯋꯦ ꯑꯉꯥꯡꯈꯩꯅ ꯌꯥꯝ ꯄꯥꯝꯃꯦꯅ ꯇꯞꯇꯥ ꯐꯨꯜ ꯂꯦꯡ ꯐꯤꯂꯝ ꯁꯦꯝꯕꯗꯤ ꯉꯝꯗ꯭ꯔꯤꯕ ꯃꯇꯝꯗꯨꯗ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯁꯨꯝ ꯇꯦꯁ ꯑꯣꯏꯅ ꯌꯦꯡꯉꯤꯁꯤꯅ ꯇꯤꯖꯔ ꯑꯃꯈꯛ ꯁꯦꯝꯁꯦꯅ CBBCꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯀꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯤꯖꯔ ꯃꯆꯥ ꯈꯛ ꯁꯦꯝꯕꯤꯌꯣꯅ ꯍꯥꯏ ꯑꯗ ꯑꯩꯈꯣꯏꯅꯤꯅ ꯑꯩ ꯔꯁ ꯀꯌꯥ ꯑꯔꯥꯎꯟ ꯁꯝ 15-20 ꯗꯦꯖ ꯆꯪꯈꯤ ꯃꯥꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯀꯥꯟꯗ ꯇꯤꯖꯔꯁꯦ ꯁꯦꯝꯃꯀꯥꯟꯗ ꯇꯤꯖꯔ ꯈꯛꯇꯪ ꯍꯥꯞꯄꯒ ꯆꯦꯅꯦꯜꯗ ꯍꯥꯞꯄꯗꯤ ꯌꯥꯗꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯤꯖꯔ ꯁꯦꯝ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯀꯤꯁꯤꯅ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯈꯤꯇꯪ ꯁꯥꯡꯕ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏ ꯑꯗꯨꯗꯤ ꯐꯔꯦ ꯈꯤꯇꯪ ꯀꯣꯃꯦꯗꯤꯁꯨ ꯈꯤꯇꯪ ꯀꯣꯃꯤꯛ ꯑꯣꯏꯕ ꯏꯁꯥꯅ ꯈꯔ ꯐꯥꯒꯤꯁꯦ ꯈꯔ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯀꯣꯃꯤꯛ ꯈꯔ ꯑꯣꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯃꯋꯥ ꯀꯇꯟꯁꯦ ꯁꯤ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯀꯇꯟꯁꯦ ꯍꯥꯟꯅ ꯁꯦꯝꯈꯤꯕꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯒ ꯑꯣꯔ ꯐꯤꯜꯝ ꯑꯃ ꯃꯄꯨꯡ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯄ ꯃꯇꯝꯗ ꯑꯦꯛꯁꯦꯞꯁꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯈꯤꯕ꯭ꯔꯥ ꯃꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯗꯤ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯑꯍꯥꯟꯕꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯀꯇꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯖꯥ ꯕꯤꯀꯤ CBBCꯗꯒꯤ ꯃꯦꯖꯔ ꯈꯨꯜꯒꯤꯁꯦꯀꯣ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯌꯦꯡꯉꯁꯦꯅ ꯌꯦꯡꯉꯦ ꯑꯗ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯦꯕꯁꯦ ꯌꯥꯝ ꯀꯟꯈꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯀꯇꯟꯁꯦ ꯑꯦꯅꯤꯃꯦꯁꯟꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯝ ꯃꯥ ꯁꯦꯜꯁꯨ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯐꯖꯅ ꯇꯧꯈꯤ ꯃꯥꯏ ꯁꯝꯅ ꯌꯥꯝ ꯐꯖꯅ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯦꯅꯤꯃꯦꯁꯟ ꯁ꯭ꯇꯣꯔꯤꯁꯤꯡꯁꯦ ꯀꯔꯤꯅꯣ ꯍꯣꯏ ꯁꯤꯒꯤ ꯃꯊꯪꯁꯤꯗ ꯍꯅꯨꯕꯤ ꯍꯦꯟꯇꯥꯛ ꯂꯥꯛꯑꯦ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯦꯒꯦꯠꯀꯤ ꯑꯗꯒꯤ ꯀꯩꯅꯣ ꯍꯧꯗꯣꯡ ꯃꯇꯦꯛ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯇꯦꯛ ꯑꯇꯦꯛ ꯑꯇꯦꯟꯕꯁꯤꯡꯁꯦ ꯃꯤꯅꯤꯠ 5ꯗꯒꯤꯅ 15 ꯃꯅꯨꯡꯗ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯄꯨꯊꯣꯛꯑꯦ ꯉꯁꯤꯗꯤ ꯃꯌꯥꯝꯁꯨ ꯈꯪꯉꯤꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯤꯜꯁꯤ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯑꯍꯥꯟꯕꯗ ꯀꯩꯅꯣꯗ ꯔꯣꯖꯦꯁꯇ ꯍꯥꯟꯅ ꯂꯥꯛꯆꯒꯦ ꯀꯔꯤ ꯍꯣꯠꯅꯕꯤꯔꯝꯕꯒꯦ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯇꯧꯕꯗꯤ ꯂꯩꯕ꯭ꯔꯥ ꯁꯤꯒꯤ ꯂꯥꯏꯟꯁꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯩꯗꯤ ꯍꯣꯠꯅꯕꯤꯔꯝ ꯂꯥꯏ ꯌꯦꯛꯄ ꯑꯣꯏꯅ ꯍꯧꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯄꯤꯛꯏꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯂꯣꯏꯅ ꯃꯨꯔꯇꯤ ꯁꯥꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯥꯔꯇꯤꯁꯟ ꯉꯥꯛꯇꯅꯤ ꯕꯕꯥꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤ ꯁꯥꯕꯗ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯂꯧꯔꯦ ꯑꯗꯣ ꯃꯣꯏ ꯃꯈꯥꯗ ꯁꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯁꯨꯝ ꯃꯣꯏ ꯒꯥꯏꯗꯂꯥꯏꯟ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁꯨꯝ ꯆꯥꯎꯔꯛꯑꯦ ꯀꯝꯄꯤꯇꯤꯁꯟ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯄꯤꯛꯏꯉꯩꯗ ꯌꯥꯝ ꯄꯤꯛꯏꯉꯩꯗ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯝꯄꯤꯇꯤꯁꯟ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯔꯛꯑꯒ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯁꯦ ꯃꯈꯜ ꯃꯌꯥꯝ ꯇꯣꯄꯤꯛ ꯃꯈꯜ ꯀꯝꯄꯤꯇꯤꯁꯟ ꯃꯌꯥꯝꯁꯦ ꯌꯥꯎꯔꯒ ꯂꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯃꯨꯔꯇꯤ ꯁꯥꯕꯗ ꯑꯃꯨꯛ ꯑꯣꯟꯊꯔꯦ 2010ꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤ ꯂꯝꯐꯦꯜꯁꯤꯗ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯃꯣꯏ ꯃꯨꯔꯇꯤ ꯁꯥꯕꯒꯤ ꯑꯦꯋꯥꯔꯗꯇꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯜꯂꯤ ꯑꯗꯨꯗ 2010ꯗ ꯃꯦꯔꯤꯠ ꯑꯦꯋꯥꯔꯗ ꯐꯪꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯆꯠꯊꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯇꯝ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯗꯤꯒ꯭ꯔꯤ ꯇꯧꯒꯦꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯣ ꯀꯩꯅꯣꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯆꯥꯗꯕꯒ ꯑꯗꯒꯤ ꯇꯝꯕꯁꯦ ꯗꯗꯥꯅꯁꯨ ꯁꯨꯃꯥꯏꯅ ꯑꯦꯅꯤꯃꯦꯁꯟ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯁꯨꯃꯥꯏꯅ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯁꯦ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯈꯥꯗ ꯑꯦꯅꯤꯃꯦꯁꯟꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯡꯁꯤꯒꯤ ꯀꯣꯔꯁ ꯑꯃ ꯑꯩꯈꯣꯏ ꯔꯤꯁꯔꯁ ꯇꯧꯖꯔꯦ ꯁꯥꯡꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯠ ꯁꯥꯕ ꯍꯧꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯇ꯭ꯔꯦꯅꯤꯡꯁꯤ ꯇꯧꯈꯤꯕꯅꯣ ꯊꯥ ꯀꯌꯥꯃꯨꯛ ꯆꯪꯈꯤꯒꯦ ꯃꯁꯤ ꯊꯥ 3 ꯃꯌꯥ ꯑꯗꯨꯝ ꯆꯪꯈꯤ 3 month course
ꯑꯗꯣ ꯉꯁꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯍꯧꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯦꯀꯣ ꯉꯁꯥꯏꯒꯤ ꯄꯦꯟꯇꯤꯡ ꯑꯗꯒꯤ ꯄꯣꯠꯇ꯭ꯔꯤ ꯁꯥꯕꯅ ꯍꯥꯏꯕꯤꯔꯝꯃꯤꯀꯣ ꯂꯥꯏ ꯌꯦꯛꯄ ꯈꯣꯠꯄ ꯍꯥꯏꯅ ꯑꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯧꯔꯛꯈꯤ ꯁꯤꯒꯤ ꯐꯤꯜꯁꯦ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯇꯝꯕꯤꯌꯨ ꯍꯣꯏ ꯑꯩ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯕꯨꯗꯤ ꯍꯥꯟꯅꯁꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯁꯨꯝ ꯄꯨꯖꯔꯝꯕꯅꯦ ꯑꯗꯣ ꯑꯣꯖꯥ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯏꯃꯜꯇꯦꯅꯁꯂꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟꯁꯨ ꯁꯨꯝ ꯇꯧꯕꯅꯦ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯁꯦꯡꯅ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯌꯥꯝꯅ ꯑꯥꯔꯠ ꯅꯨꯡꯒꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯦꯀꯥꯗꯃꯤꯀꯦꯜꯂꯤ ꯑꯗꯨꯝ ꯀꯩꯅꯣꯔꯣꯝꯗ ꯂꯥꯛꯑꯦ ꯑꯣꯖꯥꯒꯤ ꯇꯤꯆꯤꯡ ꯁꯨꯝꯒꯤ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯁꯥꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯇꯦꯜꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯁꯦ ꯀꯝꯄꯥꯏꯜ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯖꯕ ꯑꯗꯒꯤ ꯋꯥꯔꯤ ꯈꯤꯇꯪ ꯀꯣꯃꯤꯛ ꯑꯣꯏꯕ ꯋꯥꯔꯤꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯑꯣꯗꯤꯌꯟꯁꯇ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯕ ꯃꯑꯣꯡꯗ ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯀꯥꯟꯗ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯏꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯂꯥꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟ ꯑꯃ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯗ ꯆꯪꯂꯤꯕ ꯃꯦꯟ ꯑꯣꯏꯅ ꯃꯆꯥꯛꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯀꯅꯥꯅ ꯍꯥꯏꯕꯤꯌꯨ ꯑꯦꯅꯤꯃꯦꯁꯟꯗ ꯆꯪꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯍꯥꯟꯅ ꯆꯪꯉꯤ ꯃꯣꯏꯅ ꯄꯤꯔꯛꯄ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯤꯠ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯟ ꯋꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯑꯣꯗꯤꯑꯣꯁꯦ ꯊꯥꯡꯖꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯦꯔꯦꯛꯇꯔ ꯁꯥꯈꯤꯕ ꯌꯦꯛꯈꯤꯕ ꯑꯗꯣ ꯃꯥꯒꯤ ꯑꯣꯗꯤꯑꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯡꯍꯟꯗꯣꯏꯅꯤ ꯁꯦꯀꯦꯟ ꯆꯨꯞꯇ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯛꯀꯗꯧꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯣꯐꯋꯦꯌꯔ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯦꯅꯤꯃꯦꯇꯔ ꯈꯨꯗꯤꯡꯃꯛ ꯁꯣꯐꯋꯦꯌꯔ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯃꯅ ꯑꯃ ꯄꯥꯏꯅꯤ ꯑꯃꯅ ꯑꯃ ꯄꯥꯏꯅꯤ ꯃꯤꯛꯁ ꯇꯧꯔ ꯄꯥꯏꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯌꯦꯛꯄꯁꯤ ꯉꯁꯥꯏ ꯄꯨꯁꯜꯂꯛꯏꯕ ꯑꯣꯗꯤꯑꯣꯗꯨ ꯆꯥꯟꯅꯅꯕ ꯂꯦꯡꯍꯜꯂꯅꯤ ꯑꯗꯨꯒꯤ ꯆꯥꯟꯅꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯤꯅꯔꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯍꯥꯞꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯤꯇꯔꯗ ꯑꯃꯨꯛ ꯁꯤꯟꯅꯈ꯭ꯔꯅꯤ VFX ꯑꯥꯔꯇꯤꯁꯇ VFX ꯑꯩꯈꯣꯏ ꯗꯗꯥꯅ ꯃꯔꯨꯑꯣꯏꯅ VFX ꯄꯥꯏ ꯃꯥꯅ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯑꯦꯅꯤꯃꯦꯁꯟ ꯃꯆꯥꯛꯁꯤꯡꯗꯣ ꯃꯥꯅ ꯂꯣꯏꯅ ꯁꯤꯟꯀ꯭ꯔꯣꯅꯥꯏꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯗꯒꯤ ꯍꯥꯞꯄ ꯌꯥꯕ ꯏꯐꯦꯛ VFX ꯃꯌꯥꯝ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯁꯝꯂꯞꯄꯗ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯃꯤ ꯑꯃꯈꯛꯀꯤ ꯊꯕꯛ ꯅꯠꯇꯦ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯅꯤ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯏꯕꯁꯦ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯑꯩꯈꯣꯏ ꯊꯥꯏꯅ ꯐꯨꯡꯒꯥ ꯋꯥꯔꯤꯅꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯖꯔꯤꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯑꯍꯜ ꯂꯃꯟꯅ ꯂꯤꯕꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯃ ꯄꯨꯡꯈꯥꯏ ꯐꯥꯅꯗꯤ ꯂꯤꯕꯤ ꯄꯣꯠ ꯅꯠꯇꯦ ꯁꯣꯔꯠ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤꯗ ꯋꯥꯔꯤ ꯑꯃ ꯍꯥꯞꯅꯕ ꯐꯨꯜ ꯂꯦꯡ ꯑꯃ ꯁꯝꯃꯛꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯁꯥꯒꯠꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯥ ꯑꯣꯔ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅꯒ ꯁ꯭ꯀ꯭ꯔꯤꯞ ꯄꯤꯔꯛꯄꯗꯤ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯆꯥꯎꯔꯥꯛꯄ ꯄ꯭ꯂꯣꯠ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯗꯥꯏꯂꯣꯛ ꯌꯥꯎꯔꯒ ꯑꯗꯨꯝ ꯂꯤꯕꯤꯔꯝꯕꯁꯨ ꯌꯥꯎꯋꯦꯀꯣ ꯗꯥꯏꯂꯣꯛ ꯌꯥꯎꯗꯕꯤꯗ ꯖꯁ ꯁꯤꯅꯣꯞꯁꯤꯁ ꯑꯣꯏꯅ ꯂꯤꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯂꯦꯡꯇ ꯑꯩꯈꯣꯏꯅ ꯁꯤꯁꯤꯃꯗꯤ 1 hour ꯑꯣꯟꯊꯣꯛꯀꯦ 30 minutes ꯑꯣꯟꯊꯣꯛꯀꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯦ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯄꯤꯔꯤꯕ ꯄ꯭ꯂꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯂꯣꯛꯁꯦ ꯁꯦꯝꯃꯦ ꯑꯗꯨꯒ ꯋꯥꯔꯤ ꯄꯤꯔꯛꯄꯒꯤꯗꯤ ꯍꯣꯏ ꯄ꯭ꯔꯣꯄꯣꯖꯦꯜꯕꯨꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯃꯤ XYZ ꯃꯌꯥꯝ ꯌꯥꯎꯔꯒꯁꯨ ꯑꯩꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯗꯤꯌꯟꯁꯁꯤꯒꯤꯏꯍꯨꯜꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕꯅꯤꯅ ꯍꯥꯏꯗꯤ ꯑꯣꯗꯤꯌꯟꯁꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯕꯅꯤꯅ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯌꯦꯡꯕꯅꯤꯅꯀꯣ ꯑꯗꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯁꯦ ꯑꯉꯥꯡ ꯑꯍꯟ ꯄꯨꯟꯅ ꯌꯦꯡꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯦꯝꯖꯕꯅꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯃꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯑꯍꯟ ꯑꯃꯅ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯁꯤ ꯍꯥꯟꯅ ꯃꯥꯡꯗ ꯊꯝꯃꯀꯥꯟꯗ ꯚꯥꯕꯣꯛꯁꯤꯒꯤ ꯌꯦꯡꯉꯀꯥꯟꯗ ꯋꯥꯔꯤꯒꯤ ꯀꯩꯅꯣꯗ ꯀꯥꯏꯍꯟꯗꯕꯤꯗ ꯄ꯭ꯂꯣꯠꯇ ꯀꯥꯏꯍꯟꯗꯕꯤꯗ ꯑꯉꯥꯡꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯗꯥꯏꯂꯣꯛ ꯑꯍꯟꯅꯁꯨ ꯇꯥꯕꯤꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯀꯥꯟꯗ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯝꯖꯕꯅꯦ ꯋꯥꯔꯤꯁꯦ ꯑꯗꯣ ꯋꯥꯔꯤ ꯑꯃ ꯐꯨꯜ ꯄꯦꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯤ ꯆꯪꯒꯦ ꯆꯥꯎꯔꯥꯛꯅ ꯍꯣꯏ ꯍꯥꯟꯅꯒꯤ ꯑꯍꯥꯟꯕ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯇꯝꯗꯗꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯦꯝꯃꯀꯥꯟꯗ ꯁꯨꯝ 3-4 days ꯆꯪꯉ ꯁꯦꯝꯃꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯄ꯭ꯔꯨꯐ ꯔꯤꯗꯤꯡ ꯍꯟꯖꯟ ꯇꯧꯗꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕ ꯂꯥꯛꯄꯗꯒꯤꯗꯤ ꯁꯣꯝꯗ ꯔꯁꯇ ꯁꯦꯝꯃꯕꯅꯤꯅ ꯑꯗꯨ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ ꯑꯍꯥꯟꯕ ꯄꯨꯊꯣꯛꯄꯗꯗꯤ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪ ꯑꯗꯒꯤ ꯇꯞꯇꯥ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏ ꯃꯇꯝ ꯌꯥꯝ ꯆꯪꯈꯤ ꯃꯇꯝ ꯌꯥꯝ ꯆꯪ ꯇꯧꯈꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯍꯩꯕꯁꯨ ꯌꯧꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯪ ꯇꯧꯈꯤ ꯊꯥ ꯑꯃ ꯌꯨꯇ꯭ꯌꯨꯕ ꯁꯦꯛꯁꯟꯗ ꯂꯥꯛꯑꯕꯅꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇ ꯂꯣꯏꯁꯟꯕ ꯉꯝꯒꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯄ꯭ꯔꯦꯁꯔꯗ ꯋꯥꯔ ꯈꯨꯗꯤꯡꯗ ꯁꯨꯕꯩ ꯃꯑꯣꯡꯅꯦ ꯁꯨꯔꯤꯁꯦ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯃꯤꯅꯤꯠ 3-4ꯒꯤ ꯑꯦꯅꯤꯃꯦꯁꯟꯁꯦ
animation with editing ให้แต่ lôi tới bây giờ đi á เห็นบ่ทำตัวบ่อาคุย Saturday อันนี้มันทั้งเยี่ยมุกท่านนะบ่ต้องเล่น man man อันนี้เป็นผู้ฟกทีวีนะห่างกับ channel ซีเมนูฟิสิกส์ก็ได้จะได้บิ कोई की office कोई की number बाजार एकदम high तरह อันนี้สิकोई की staff ซีमतलब ना क्याไม่รู้ हजिक से presently staff से कोई पुन्ना असेंग बुद्धि कनो सुबने तरह सुबने अदुदा अंगांग मसे मासे लमगर थापदगी कनो फरक ताबदगी 6 तरुक द हंदर कांदा तरुक से full time सुरी हजिक सुरी staff तरुक होय อันนี้ salary की मतंग से कितंग पद्दीจะยังไงก็ไอ้ดิไปกิน narration ปีรีบะสุยอร์กันนี่นะคันเจก็แล้วมวยกินกำไรตัววีอันนี้ก็ทาโดยนปีบราในตัวนี้สามราคุยเสห้ามบ่เฮาก็ลักก็จะดีtrial เนี่ยมัน experimental เลยนะเขาเป็นอย่างนี้ดูว่าคุยซีปุโธก็แกมพังนี้ให้บ่ดูตาข้างบนนั้นตั้มขุดมาแล้วก็ตัวบนให้ตายเหมือนกันดูว่าโปรเจกต์รวยแล้วก็โปรเจกต์ที่มาตรงนี้สิเกี่ยวกับที่มาตรงนี้สมัยที่ว่าให้บ่อะไรที่ถ่ายอยู่ในส่วนเราก็จะสมมติตัว 15,000 ได้กี่เท่านี้มาตั้มดูหมายถึงให้มาตั้มจีดา channel ห่างหมายถึงก็ผู้จิchannel ห่างเนี่ย2018ได้ห่างคุย subscriber การคุยมาตรงนี้นะคุยก็เห็นการน่าจะเลยนี่ตัวสิผู้จิ currently 25ปีอันตรายนะไอเดียนะอันตรายอัตโตประสาทสิ่งที่มวยดีกันที่มาตรงนี้10 to 15 มันต้องมีเยอะแต่ไปอยู่ตัวงานเลยเลิกจากมันแบบนี้เต็มมันแบบนี้อันดูอามุคุยกี่จะสันติตรงนั้นใจคุยกี่แต่ใส่กี่ผู้ฟกทีวีช่องเลยนะห่างก่อนมาสิห่างอีกช่องสิ่งที่คุยหกสิบมันนี่พูดได้ให้ได้คุยทีวีช่องไม่เอามาห่างตัวก็เลยดีกว่าแม่น้อยใน news section ก็โดยไหนอันดูสิ่งมาตัวคุยตัวได้ให้ news ฮับจะหลักตัวได้ only program คุยตัวได้ให้อันดูใส่ตั้งคำเจนहोय अहमदा स्टार्टिंग मतम दबदी पु फोक टेल लेना थोले दुकान द खोगी इशाना सु ओय आई पर्सनली लाइकिंग हारगदी खोगी मीडिया जदम साना दम पाइ जदम इसा पांग गले ता खरसो दो अ हरप गान द खोगी एनिमेशन द लाखरबनिना टेल से देगी टीवी ओन गी मरम से आई फ्यूचर दाइ तारे को होजि बबु न दे जुंगमद्री कोई रोजेस का आई कन्ना वाक उसी तौरी से खोगी न्यूज़ को महापगी है कोई प्लान अदुदि लेते कोई ना पाम से कोई की फुंगा वारी सिंह हाई तारे को और जिस मयाम लेरी डिस्कवर तो ड्रीम मयाम लेरी को ऐसे मयाम से कंपाइल तो रकान दा कोई की 24 hours कोई जस्ट लाइक कोई की कार्टून चैनल मयाम लेरी कार्टून था इस महीना कोई की जो मणिपुर की वो कोई की पुपु फोक टीवी से कोई की तुम सर्कुलेट तुम 24/7 हाई तारे सीधा कोई प्रोग्राम संदो पाई तारे एनिमेशन जी दा फुंगा वारी से चुम एनिमेशन खसंग जुना तवा कोई मी न प्ले तवा आर्टिस्ट न प्ले तवा फुंगा वारी से तारे ना तदिन शॉर्ट फिल्म मोटिवेशन की वे आबो मते कर सो हाई प्रोग्राम सेक्शन को ये एंटरटेनमेंट हाई तारे एंटरटेनमेंट प्रोग्राम दोना ना माइना हांग चैनल मा ओइदिंग आई फ्यूचर दैट हाई सक्सेस तो कोई भी ना सो हाई चली तो थैंक यू अदुगा कोई की मैं नोइ नंगा साकी नरेशन पी बसे नरेशन पी मतमदा कोई फीमेल सिंगसु पीबा कोई ताजै को अदु कई गी साबगी मवों अदगी अहन साबगी डायलॉग सुमबजे सी मैं नोइ मी सिंगिन तुंगानदा kan mi amatang na pीबा asi mata ai hajar केस माइन तो कोई की कैरेक्टर साबसे कोई की कनो ने समना दा कोई थबक विन स्टूडियो द सुरी से लेंगदना सुरी से कोई स्टाफ तरू सिगी मनुंगदा कोई कनो अहुम मदि टेक्निकल मरी मदि टेक्निकल चक्रे अदुगा टेक्निकल नॉन टेक्निकल विथ नॉन टेक्निकल पुन सरी कोई रोजेस का कोई सोना मना कोई कनो कनो दगी कनो दगी अंगांग अमग लई पिमजांग लई मखोइनी गतंग लईबा असे लईबा कानसिदा कोई दरकार से कोई वोकल दरकार लेरपदम यावबा एनिमेशन यु ना अदुना खुदा खुदा की दरकार लेर कांदा सागी कोई आर्टिस्ट दी मयुम दे लईगिबा नत्रगा थबक चथोक की यावबा दा यारकता कानसिदा कोई रोजेस दा मंगो याम सिनरे flexibility my throat jakar lai ada takpadi aji loina bag project se loya mongon नो एक्टिंग की फील्ड दी कोई ट्रेनिंग में तौरपदी लाइव रोजे से एक्टिंग की फील्ड से कोई पुगो फोक टीवी से एनिमेशन सकता जुनती है कोई शॉर्ट फिल्म गुम्बा तो मैंने अब ममांग दे तुम तौर ले मैंने हाई वो शॉर्ट फिल्म सिंग जुदा तुम ऐसे तुम शो क्या करे मैंने मधु दुना की फाउंडेशन हो एक रहे
Manipur feature film khara kitang supporting oina khara yaukre album khara yaukre da hojik su ai tawiba animation asidasu lengiba kholiba action tawiba thangna ba sauna ba or su harau ba or su masinga acting tangai phadabnina adum madu tana ba hona ba adum acting su dum yaure hai thai tongana theater da kai da yaw ba se ai study tawing matam da yam pamjara me theater yaw ba do akoi gi yekpagi sinfam jiga animation sinfam jiga matam phangdabadagi yawong jongre yam nungai je hadi tungana acting tamudraga su asagi film line de kitang di khongdaru guduna madugi lesson learn to guduna ngasi mai pak pa thajana mai pak na pupu fok tv sida bagi narration people singa me bne ko yam nungai ado koi gi ngasi pa boda story me am puthri me am sida koi animation story puthri me am sida isana simna khwai degi aingona inspire ojagi ba or sima kang pen gidaba or sima aina kang hapawra gadi hena aina putho magadi sina kitang hapchala magadi kaina khangiba story animation di lei masi koina ahan ba hawgalak da yam kana haitingai hai tare koina tapsu tapi matam du da adu lengan bagi koina paiba software sing du su yam khubna mamut tana khangdre banina matam du da aham ba da hawdorak ba da putok ki animation sing adu ki movement sing adu ngai re koina kra pel hawda ba hai re adu da yamna penja ba khara thawai tana su da ki ba hai re di hojik jik su dum chatai ba kai ni se ase magi character ju koi gi atum bagi namak te lepa sumbai namak te fight to ba yamna courageous hoy ba dum ba character amani ratna da gi wari sida magi kanu se character development jai ta yam padana to bi ai na su yam thawai yauna senja bai ta ado koi ozan lak chei koi kai mi hai ba kuno se animation se puthokna mo na bada nami kya ni ti changi sen hai di kami gi plot se develop tawdring eta koi tribal gi folk tale am khakta base tar kan da kainu bi na folk tale episode ani gumna sanaram gun koi wari am khak sem gi bai tar adu da wari da gi sum magi kaina mi koi mi na kai on ba khopa sum lap kan jingon da concept am khak koi mai de gi lei bi de lei ko koi ba lei koi kana kai bu kai ba lei ga su mai character da gi kitang lai thuwa kan ta amaduna koi gi mi ra kana dum gyan ta de bin lei ba tar hojigi na koi gi fight for the humanity hai bi gi som da thim da la kan da character ma sum aina sum wakan sum lei ba matang sa ba phang phang da bai tar yeng asi na magi hojigi wari project ma kha da sum sema ba kan da sum karom da kai mi je phalong tholok bai da magi aham da ma je khongnau na thole tholo ba kan aina mai masak che khoro je na ingon da bira kai masak je mun yeng kan da aina wakan khan bai tar masi je mai character je makhon je kitang mayam ngan da khon je kitang pairak kitang ma je kana wena nganga ga di mingon da kana khok oi bisu ya na khan gi hai tar ada da ina khoro je da hai rasi je mai maming je fix de leite kai na mi on mani na kai mi na dum ko ro aduga mai vocal je nang chana ba mai yeng na hai ma makan ahum mari puthore mai ma putho ko khoni am noning mu yawe aina es yam noning mo zo nungai te pura funny da gi ni kitang serious ba mi yeng jan hoju ma na sai ba kai mi khon se ha tholok ba de gi aina es sim to ro na ma na kai mi character se ma na develop to gi ne dar hausi maksi koi tv channel da yam kan na train oi ba koi animation story amane na jo hajani ai ngasi ai ni yum dei thorba matam da kai chatoi no ai ngasi pupu fok tv gi interview lord doi ne anga gi edi moi na he na yam na inspire oi jaba do moi da ko ai di moi na dum yeng lai rabi na akoi na su dum yeng bu di yeng ni du matam da sang da ba gi dai ko adu smai na kai mi se hausi yam na train ori ba koi gi animation story amani na sai gi story da hausi ozan sabire kai mi hai ba gi vocal si men oina roses na sign hai ko adu mayam da ngasi ko roses ki ahi ba koi gi hai di isagi on hai jaba hai ta anung de lei ba sing adu koi gi mimicry oina kitang macham da pi hoi kanu da gi episode kam kan da no hai ni khang de marak ta gi sala amatang mati amtang to mai character se koina kai dagi on bani na ma se maron ju khoi tak to halo tai bang mi dong na su ngangan ga no hai ba mai dagi kai na kitang ngang bom su yaw ga to ai mai na variation ani hom to matung ga ko ji ki to sin ta gi mate nung to ga ban thoi ba
Ipan kay mi laying ngayda nang karisu waganu. Nanggi pabaga imaga hatkibagi laman ay na soyda na kumgani. Kay lakpa amadi magi manaybo ay na soyda na hatkani. Sumaina kara yang kara maina kita Kepetak tawa. Atia sin thungna nilalo langi pungjau tingkalo ahingba thawai panba khuding makta kailakba aina langam phiran thetbagi nungaiba paw asi khangalu hai masi kaimi ki koi character role asigi vocal ne ba ado hai ba kaimi da simtang masai haidi main role sitang sabibra or atopa character khar ju sai sarga de adu habitang mayam piramu ko ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯉꯝꯕ ꯍꯥꯏꯅ ꯑꯃ ꯀꯦꯔꯦꯛꯇꯔ ꯑꯃ ꯌꯥꯎꯕꯅꯤ ꯃꯥꯒꯤ ꯃꯈꯣꯟꯗꯣ ꯏꯃꯥ ꯃꯥꯏꯕꯤꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯈꯤꯇꯪ ꯐꯝꯊꯕ ꯚꯣꯏꯁ ꯑꯃ ꯍꯥꯏꯇꯥꯔꯦ ani sugre ahum subam tanga Kano lingi kano sila gida. Pantoiba nakoina umang masipalakliba se matang chale nakoibu kailakpa nakoi sen aduna lairibani ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯂꯥꯛꯄ ꯍꯥꯏꯔꯤꯕꯁꯤꯅ ꯐꯠꯇꯕ ꯃꯀꯣꯛ ꯑꯩꯈꯣꯏꯒꯤ ꯀꯩꯕꯤꯒꯤ ꯌꯦꯛꯅꯕ ꯃꯀꯣꯛꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯅ ꯈꯤꯇꯪ ꯆꯥꯎꯕ ꯚꯣꯀꯦꯜꯗ iya kaisu leitraba kaimi khongnau manasu nakoi anibu tap taba makai phuraga tharaklaba napangan kalle na khoi mangai re haina napal jauna mukchari na khoi bu kaimi khongnau mana kaisu leitana tap taba makai phuraga tharaklaba aduga ikai khangdaba magum namai sing adu purakna ai mangda leklari Itaw sagolmi, itaw sagolmi. Itaw sagolmi nang aibu imalay marembiga unahalu. Ipa ningthau kay mi hasi aibu pubiyo. ipagi kaijeng lakpa nang aigi tung inarakanu ngashidi kaimidu aigi khutta loiragadabani hausikti aigi ningba tungle aigi ningba tungle koina ano singdu yeng draga su sai roses na sar pa khonjal singda koi wakhal je adu doina lakhi wen type tawre ko yam hai thaga chari ko aduga ngasi phawboda koi animation story myam ma putori ko si ko thopa matamda ozagi oina finally pamjagi ba koi animation story se karam bano aduga pelog da basna karam bo Hoi. ski da big reko Isana zum hoi pamaga puthorokpase dum hoi hojik dum kaimi dum haibata kaimi character sida mongonda akhoi angang su luna tawba ko angang gane su mongonda akhoi angang da mina su kanama heta sar to shulaga mana hawdaba adagi akhoi mi ama hajil su nagan namadagi wa lawdaba judgment phajana tawgodobani adagi mingonda dakata sawrunu adagi akhoi zum my character se mongonda yamna akhoi sana zum pamjaba character haita sugumba develop tawpa se ngonda wakanda sum thoina film ngona puthokre habagi wa natabida ko sum my kaimi character study do kan isana sum nungai ba sum phogje haita adu gedang pelok do ba hairaga di gedang conversation hai sumaina mamangda akhoi nauring da haita puthokhiba akhoi kano gi da akhoi hanubi henta gana amakhang leibane hanubi henta sida akoina keto kitang khutse khare hena changhalamagadi improvement yaba khopai mayam lay na hai aduma area mayam ma hojikata zum urak pai dare ko adu mangane adun ta batai di dum YouTube gi ngata khalaga semgi bani na YouTube gi rush ona semani na ko
ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯅ ꯃꯁꯤꯃꯛꯅ ꯑꯩꯒꯤ ꯁꯤꯅ ꯐꯖꯔꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯁꯦꯇꯤꯁꯐꯦꯛꯁꯟ ꯄꯨꯔꯥ ꯑꯗꯨꯝ ꯐꯪꯕꯗꯤ ꯀꯥꯏꯅ ꯑꯃꯨꯛ ꯏꯁꯥꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯣꯏꯗꯦ ꯑꯗꯣ ꯇꯤꯚꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯒ ꯅꯪꯒꯤꯗꯣ ꯍꯟꯗꯛꯇꯤ ꯁꯤ ꯃꯌꯥꯝ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯣꯔ ꯑꯁ ꯊꯣꯡ ꯄꯛꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯦꯒꯦꯇꯤꯚ ꯑꯦꯟ ꯄꯣꯖꯤꯇꯤꯚ ꯂꯣꯏ ꯂꯩꯌꯦꯅꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯍꯥꯏꯔꯒꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯅꯦꯒꯦꯇꯤꯚꯀꯨꯝꯕ ꯋꯥꯍꯩꯒꯨꯝꯕ ꯍꯥꯏꯔꯛꯄ ꯂꯩꯕ꯭ꯔꯥ ꯂꯩꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯦꯁ ꯇꯧꯏ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯖꯅꯤꯡꯉꯤ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜꯂꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯃꯔꯛ ꯁꯨꯝ ꯐꯝꯃꯤꯟꯅꯕ ꯀꯥꯟꯗ ꯑꯩꯅꯗꯤ ꯁꯨꯝ ꯍꯦꯛ ꯃꯔꯛꯇꯨꯗ ꯑꯩꯅꯗꯤ ꯀꯔꯝ ꯍꯥꯏꯇꯥꯔꯗꯤ ꯁꯨꯝ ꯁꯦꯝꯃꯤꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯗ ꯍꯥꯏꯗꯤ ꯏꯚꯟ ꯑꯩꯒꯤ ꯑꯗꯥꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯕꯨ ꯃꯌꯥꯝ ꯈꯪꯉꯦ ꯑꯩꯈꯣꯏ ꯁꯥꯔ ꯁꯨꯃꯥꯏꯅ ꯁꯦꯝꯃꯤ ꯈꯦꯠꯂꯤ ꯃꯣꯏꯕꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯔꯛꯇꯒꯤꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯩ ꯀꯩꯁꯨ ꯅꯠꯇꯕꯗꯁꯨ ꯉꯁꯥꯏꯒꯤ ꯐꯥꯒꯤ ꯍꯦ ꯖꯨꯒꯥꯏ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯌꯥꯝ ꯃꯦꯆꯨꯔ ꯑꯣꯏꯅ ꯇꯧꯔꯛꯄꯅ ꯀꯩꯁꯨ ꯁꯥꯎꯕ ꯅꯠꯇꯕ ꯑꯗꯨꯝꯃꯉꯥꯏꯔꯦ ꯈꯔ ꯑꯦꯅꯤꯃꯦꯁꯟꯁꯦ ꯆꯦꯅꯦꯜꯁꯦ ꯍꯧꯒꯠꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯑꯦꯅꯤꯃꯦꯁꯟ ꯄꯨꯊꯣꯛꯏꯁꯦ ꯃꯤ 50 or hundreds of staff ꯃꯌꯥꯝ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯑꯣꯏꯔꯒꯁꯨ ꯃꯨꯚꯤꯁꯀꯤꯕꯨ ꯑꯣꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯇꯝ ꯑꯃꯒꯤ ꯕꯥꯎꯟꯗ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯌꯥꯝꯅ ꯄ꯭ꯔꯦꯁꯔꯗ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯀꯌꯥ ꯌꯥꯎꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯁꯥꯏꯠ ꯁꯣꯠꯁꯤꯗ ꯑꯌꯥꯝꯕ ꯁꯦꯝꯖꯕꯁꯤꯡꯁꯤ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯇꯧꯕꯅꯤ ꯀꯃꯥꯏꯅ ꯅꯪꯅꯕ ꯇꯧꯕ ꯑꯗꯒꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯇꯧꯗ꯭ꯔꯤꯉꯩꯗꯁꯨ ꯃꯥꯔꯀꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ VCD DVDꯒꯤ ꯃꯥꯔꯀꯦꯠꯇ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯥꯗꯒꯗꯕ ꯂꯦꯕꯔꯗꯨꯒ ꯃꯣꯏꯅ ꯑꯣꯐꯔ ꯇꯧꯔꯛꯄ ꯄꯩꯁꯥꯗꯨꯒ ꯆꯥꯟꯅꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯍꯟꯕ ꯉꯝ ꯇꯥꯔꯒꯁꯨ ꯃꯇꯝ ꯆꯪꯗꯅ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯐꯖꯕ ꯈꯤꯇꯪ ꯋꯥꯠꯂꯦꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯈꯤ ꯍꯧꯒꯠꯂꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯔꯤꯕ ꯃꯤ ꯃꯁꯤꯡꯁꯦ ꯌꯥꯝꯗꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯅꯤꯔꯛ ꯅꯪꯅꯕ ꯊꯥꯒꯠꯂꯛꯏ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯁꯟ ꯃꯌꯥꯝ ꯑꯃꯒꯤ ꯃꯈꯥꯗ ꯁꯨꯕꯅꯤꯅ ꯐꯖꯍꯟꯅꯤꯡꯕ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯗꯣ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯈꯪꯕꯤꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯃꯌꯥꯝ ꯊꯧꯒꯠꯄꯤꯔꯦ ꯀꯃꯦꯟꯗ ꯃꯌꯥꯝ ꯐꯤꯗꯕꯦꯛ ꯐꯖꯕ ꯑꯗꯨꯝ ꯄꯤꯕꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯁꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇꯁꯨ ꯑꯦꯞ ꯍꯥꯡꯉꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯐꯣꯂꯣꯋꯔꯁꯤ ꯀꯌꯥꯃꯨꯛ ꯂꯩꯔꯒꯦ ꯌꯥꯔꯒꯗꯤ ꯍꯥꯏꯐꯦꯠ ꯊꯝꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯅꯗꯤ 1.9 2ꯗꯤ ꯌꯧꯗꯣꯔꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅꯗꯤ 4.5ꯗꯤ ꯌꯧꯗ꯭ꯔꯤ 47 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯃꯇꯝꯗ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯦꯅꯤꯃꯦꯁꯟꯒꯤ ꯐꯤꯜꯝ ꯑꯃꯁꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯚ꯭ꯌꯨꯁ ꯌꯥꯝꯈꯤꯕꯁꯦ ꯀꯔꯝꯕ ꯁ꯭ꯇꯣꯔꯤ ꯑꯣꯏꯗꯣꯏꯅꯣ ꯚ꯭ꯌꯨꯁ ꯋꯥꯏ ꯋꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯥꯗꯤ 7 ꯃꯤꯂꯤꯌꯟꯃꯨꯛ ꯂꯩ 8 ꯌꯧꯈ꯭ꯔꯕ 8 ꯃꯤꯂꯤꯌꯟ ꯚ꯭ꯌꯨꯁꯃꯨꯛ ꯂꯩꯈ꯭ꯔꯦ ꯌꯧꯈ꯭ꯔꯦꯕꯀꯣ 8 ꯌꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯅ ꯄꯥꯝꯅꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯡꯅꯔꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯐꯝꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ 8 ꯃꯤꯂꯤꯌꯟ ꯚ꯭ꯌꯨꯁ ꯂꯩꯈ꯭ꯔꯕꯅꯤꯅ ꯀꯌꯥꯃꯨꯛ ꯏꯁꯥꯗ ꯂꯥꯛꯏ ꯃꯁꯤꯒꯤ ꯁꯦꯟꯐꯝꯁꯦ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯕ ꯀꯥꯟꯅꯩ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀ ꯌꯨꯇ꯭ꯌꯨꯕꯀ ꯑꯅꯤꯗꯒꯤ ꯂꯥꯛꯄ ꯔꯤꯚꯤꯅ꯭ꯌꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯁ꯭ꯇꯥꯐꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅꯃꯛ ꯑꯍꯦꯟꯕꯃꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯂꯥꯏꯕꯗꯤ ꯉꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯝ ꯀꯣꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯍꯣꯏ ꯍꯟꯊꯗꯦꯕꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯊꯥꯒꯠꯂꯤꯒꯣꯏ ꯄꯩꯁꯥ ꯌꯥꯝꯃꯤ ꯊꯥꯗꯗ꯭ꯔꯤꯒꯣꯏ ꯍꯥꯏꯗꯤ ꯍꯟꯊꯔꯤꯒꯣꯏ ꯄꯩꯁꯥ ꯄꯤꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ इंटरनेशनल स्टेट अतोप इंटरनेशनल लोमदगी कंट्री अतोप साइडगी सब्सक्राइब तौरपदी लेब्रा होय सब्सक्राइबर से मरुना फेसबुक द येंगगदी अयामबना अखोगी अराउंड सम 60% मुक्ति अखोगी इंडिया मचा ओइद्रे मोय अयामब अखोगी फिलीपींस कुंबा इंडोनेशिया मरुना अफ्रीका गी हाइतारे ओय अदमाइना ओय अदो यूट्यूब द लागदी 90% दी अखोई कन अखोई मैथि मचा मणिपुर हाइतारे सिना ओय
ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯐꯣꯂꯣꯋꯔꯁꯤ ꯑꯅꯝꯕꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯝꯗꯒꯤ 60% ꯂꯣꯝꯗꯤ ꯂꯩꯔꯦꯕ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯌꯟ ꯂꯣꯝꯗ ꯂꯥꯛꯄꯅꯤꯅ ꯑꯗꯒꯤ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯈꯪꯕꯁꯨ ꯅꯠꯇꯦꯀꯣ ꯕꯠ ꯁꯣꯏꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯨ ꯍꯥꯞꯄꯝꯒꯅꯤꯁꯨ ꯈꯟꯖꯩ ꯑꯗꯨꯅꯁꯨ ꯃꯣꯏꯅ ꯚꯥꯞ ꯇꯥꯅ ꯌꯦꯡꯉꯤꯅꯤꯅ ꯑꯗꯨꯀꯥꯟꯗ ꯃꯣꯏꯅꯒ ꯁꯖꯦꯁꯟ ꯄꯤꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯀꯃꯦꯟꯒꯨꯝꯕ ꯑꯦꯅꯤ ꯐꯅꯤ ꯀꯃꯦꯟꯒꯨꯝꯕ ꯄꯤꯔꯛꯄꯗꯤ ꯂꯩ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯌꯨꯇ꯭ꯌꯨꯕꯀꯤꯗꯤ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯁꯦ ꯀꯥ ꯍꯦꯟꯅ ꯍꯥꯞꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯈꯛꯇ ꯁꯨꯝ ꯍꯥꯞꯄꯛꯄ ꯋꯥꯅꯦ ꯐꯦꯁꯕꯨꯛꯀꯤ ꯑꯍꯥꯟꯕ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯣꯗꯤꯌꯟꯁꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯔꯒ ꯂꯩꯔꯦ ꯃꯩꯇꯩꯒꯤ ꯑꯣꯏ ꯂꯩꯔꯦ ꯐꯦꯁꯕꯨꯛꯇꯤ ꯈꯤꯇꯪ ꯁꯔꯀꯨꯂꯦꯁꯟ ꯊꯨꯕꯅꯤꯅ ꯃꯄꯥꯟ ꯂꯝ ꯈꯤꯇꯪ ꯚ꯭ꯌꯨꯁ ꯐꯪꯉꯒꯗꯤꯅ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯅꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯔꯤꯌꯦꯛ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯍꯥꯟꯕꯗ ꯑꯗꯣ ꯀꯅꯥꯝꯅ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯑꯗꯨꯝ ꯔꯤꯌꯦꯛ ꯇꯧꯔꯛꯏ ꯃꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕꯗꯣ ꯑꯗꯨꯝ ꯃꯣꯏ ꯋꯥꯔꯤꯗꯣ ꯈꯪꯉꯒꯗꯤꯀꯣ ꯋꯥꯔꯤꯗꯣ ꯃꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯃꯣꯏꯗꯤ ꯅꯦꯒꯦꯇꯤቭꯇꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯊꯣꯏꯅ ꯔꯤꯌꯦꯛ ꯇꯧꯕꯗꯤ ꯅꯠꯇꯕ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯅꯁꯨ ꯄꯟꯖꯔꯤꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯔꯤꯅꯤꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦल ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯨꯝ ꯃꯣꯏꯅ ꯄꯣꯖꯤꯇꯤꯚ ꯁꯥꯏꯠꯇ ꯄꯤꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯐꯤꯜ ꯐꯥꯎꯕꯤꯕꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯥꯎꯋꯦ ꯃꯣꯏ ꯀꯃꯦꯟꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯣꯏ ꯀꯃꯦꯟ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯅ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯛ ꯐꯖꯕ ꯃꯇꯥꯡꯒꯨꯝꯕꯒꯁꯤ ꯏꯔꯒ ꯑꯩꯈꯣꯏ ꯏꯃꯣꯖꯤꯒ ꯍꯥꯞꯄꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨ ꯊꯦꯡꯅꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯄꯜ ꯀꯩꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜꯁꯤ ꯁꯥꯔꯒ ꯑꯣꯔ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯃꯣꯏꯅ ꯑꯃꯨꯛ ꯏꯊꯣꯔꯛꯑꯒ ꯑꯃꯨꯛ ꯀꯃꯦꯟ ꯁꯦꯛꯁꯟ ꯃꯔꯛ ꯈꯤꯇꯪ ꯊꯥꯖꯅꯔꯒ ꯃꯔꯛ ꯊꯠꯂꯒ ꯑꯩꯅ ꯍꯥꯞꯆꯅꯤꯡꯕ ꯑꯃꯈꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯀꯤ ꯊ꯭ꯔꯨꯗꯒꯤ ꯃꯣꯏ ꯀꯩꯅꯣ ꯃꯆꯥ ꯃꯌꯥꯝꯅ ꯐꯣꯔꯦꯅꯔ ꯃꯆꯥ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯩꯈꯣꯏ ꯇꯝꯃꯦ ꯈꯣꯠꯂꯦ ꯑꯗꯩ ꯑꯩꯈꯣꯏ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯟꯅꯤ ꯀꯩꯃꯤꯒꯤ ꯐꯦꯟ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯁꯤꯗꯩ ꯄꯨꯊꯣꯛꯆꯕ ꯏꯁꯥꯒꯤ ꯑꯣꯟ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯅ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦल ꯐꯣꯔꯦꯅꯔꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯕꯁꯤ ꯁꯣ ꯕꯤग ꯊꯦꯡꯛꯁ ꯇꯨ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯇꯤꯚꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯄꯨ ꯐꯣꯛꯇꯦꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯑꯩꯈꯣꯏꯁꯨ ꯈꯇꯪꯗꯤ ꯈꯪꯖꯔꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤ ꯇ꯭ꯔꯦꯟꯁꯤ ꯂꯩꯖꯗ꯭ꯔꯦꯅ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯛ ꯊꯥꯗꯅ ꯑꯍꯟꯅꯒ ꯃꯩꯐꯨꯒ ꯇꯦꯛꯑꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯝꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯤꯅ ꯑꯉꯥꯡꯁꯤꯡꯗ ꯉꯁꯤ ꯅꯍꯧꯅꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯈꯪꯍꯟꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅꯁꯨꯀꯣ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯏꯕ ꯋꯥꯔꯤꯁꯤꯡꯁꯦ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ एनिमेशन स्टोरी वारीसे यामे अखोई कई हाइतारे अखोई मरु ओइबा मपुंग ओइबा समायदा कईमी हायरगा कईमी से वारी अमनी सुमाइना वीडियो दि मसिंग याम से वीडियो दि मा चामै मथक लay खरे एपिसोड्स अदो मपुंग ओइना थार भावदा अखोई वीडियो 100 प्लस वारी लay खरे हाइता अवदैदा वारी अखोई सीरीज ओइना चटपा सीरीज तरा कुन चटपा कुंठा चटपा यांखै चटपा मयाम यावखरे अदो कईमी से सुमाइना सांग चटपा अमता यावदि कईमी से 100 प्लस चले अखोइना मरक्ता मागी वारी से लोइगिदना दादाने इस वारी से स्वाइदा लोइसलजेना दादाना लोइसनबो होनरोय अदो अखोगी कईमीगी फैन मयामना याददना वारी दो मु दादाना वारी मखा तादो हौजि कोनम चताय अदिनक लेरे लेप याददना दुम चथो ना तौरे मवादा ख्वाइदे येंगिबा व्यूअर्स सिंगदो हौजि कईमी हाइजिदा अमुक हेना यामबा हाइबसि सोइदना ओइरनि हाइनसु कन्जेको अदो अपकमिंग अतोपा कई करी वारी एनिमेशन तौगदबा स्टोरी मुदि लेबि होय कनगी हौजिसे अखोगी फुंगा वारी द सेथौबा मयामसु लेरि फुंगा वारी से अखोगी अमुक कंपाइल तौरगा सीएम के हाबी प्लान सु ले दुगा कईमी से अइन खंबदा सुम कईमी से मागी सुम मरुइना यंगस्टर हाइतारेको इंखलैबा अंगांग नहासिंग हाइतारे मोइसिंगदा अखोगी तमजनिंगाय ओइबा हाइतारे मोइगी कनो ओइबा याबा खरा अदुमदा खुद थारगा साइ हगोलिबा अंगांसिंगी मोइदसु मोरेली अदगी मोखुदिसु माइमिट ओइबा याबा हाइतारेको अदुमदा वारी खरा माइ खुद थागेना समाइना खंजरी हुजे अखोई दादाना कोई चाही तरे खुंताकपगी तांकक अमदा
Taku Ningthau Hirachandra yamna thongna phaba yamna selfless oina magi ningthau khubam gi kai amta natabida laiba ki khalaga kathuamba dumba athoba mudi wari da koi series ama hongna ba ni kuthaba hojare character sa khotpa dubbing dum hojare jingmak thagat pagi matam mudi yet plan hojare yam nangai je hai soi de mai pak na adong wari mathang puthopiro haina hajari ko ado koi losilak pasida koi iram da masida leiba koi naha singda ko ali haidi animation gi line de changba kangu su soi de ran gani na khanjai ko haidi ngasi spina platform ma chowa ma thambira bani na koi roses amadi oza koi santina puthopira tu na ngasi leira bani na soi de na mayam ma su inspire or ga lak ngo soi de na ran gani na khanjai to koi singda koi viewer singda message ma cham tang thambira mo na hajai as a content creator ama oina aina khoi hoguli angang sing jidaina hajing badi khoi animation se technical gi pod de ko register in highlights do aina my morally in hajabata gadi khoi magi consistency lai bai ta ko khoi thabak ma tar ngak hawra ma kan sa lepok na taba consistency ama yam change aduga magi inspiration amadi mongonda phawri magi inspiration dum su yam khoi darkar laiba the consistency is sim phadna lairaba the mongonda magi toning bagi wakhan nama yun ani si leraga di edum ma se animation gi line da dum changba ya ya na agi wakhan dum thamjage man animation animation yaw sida as a editor ni yaw ba natraga lai point ni yaw ba adi makha bu di pole ndo ke mana animator moina lai point ama oina kano thabak tawge ha ta ga di on the lai pagi basic foundation kha chani adu kha sana tana pagi animation na sida mi gi yek paga photo ga movement ga yam khene adu gi maram da sukha khangna ba any institution natraga private media company hai ta ya ma de tama course ama taw ba ya adu du ka pai maru oi budi am mayam se den mathak maru oi hona ba kan mataw ta ha khala analysis matan da yam toina tawjaba sumai leng ga di sumai kamai tawni ek sumai taw ga di chana ga da hai gi mayam lai tre animation adu pai maru oi budi hona ba kala ni ha ta ado aroi bada ko koi kuda ki oina asi koi program asi loshel asi haibagi dialogue ma cha amatang koi vocal amada ka kaimi gi vocal la sar si ai ama lin gi makhon da sar se ko amtang haibiram Impact TV gi Khangminashi Manipur hairiba program asibu loiba phau yengbi bagi damak mayam bu thagat chari yam nungai jai amuka hanasu thagat chari haidi achinba thabak haidi thabak kaya ama kaithok piraga nasi koi damak matam gai thopi bagi damak amuka hanasu thagat chari aduga tumgi future da tawgi khaliba thabak thoram sing punama pusu haidi all the best haidi mai pak pa oirishnu haina wish tawjari ko thank you ngasi khogi thoramasi karam tobi bage soidana nungairangani haina su khanjai mathangi episode ta khogi anoba miyoy mu puduna lakjage ngasi gi oinadi mayam punamak tagi kaina mathangi jari pinabirasi